scheme kaya ama Labor Department natana Mapham kaya ta hujiksu Honorable Prime Minister ki kanogi makhada magi Manipur da hujik sanction tawrai si working woman hostel le akhoi gi nupi singi se arapad gi laga thabak surga hanbam leitadana migi bhara da khar nappaga leiba adagi amma da khar nappaga leiba tawba adugi awaba mayam do kok nanaba working woman hostel thabak tawjari bi nupi sing tujari bi nupi sing gi leiba mai koi Mapham 10 da saga dori si manung da koi Imphal West ki iroi sembagi area sida ayamba kebaga Kanaraga, Tagil gi sdayda makoi skill gi naharol singi oiba moi skill development tawnana bagi achauba building ama Crore 10 muk sangba building achauba ma koi tagil gi sida sarani ada nupi sing gi sine koi iroi semba gi sdayda Crore nimpu mu sangna nupi sing kapagi oiba working woman hostel koi saga dori Kangpokpi da Crore manga gi saga dori Chorchanpur da Crore 13 Imphal East ki da 60 crore sang saga dori woman working hostels Tamenglong da yauri Moirang Ukrul Manipur ki mafam ayamba da leiriba mafam singsida da district singsida da or town singsida da nupi singsina wariba suriba nomiba mayam si yenga kanda madugi khoi punna lupa Crore 150 mukini ji loina haiba pon mayam sanction la abani habuk dog ngai le